ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯖꯔꯛꯑꯒꯦ ꯑꯗꯣ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯆꯥꯅꯤꯡꯕꯗꯤ ꯀꯨꯏꯔꯕꯅꯦꯕ ꯑꯗꯨꯅ ꯆꯥꯖꯔꯛꯑꯒꯦ ꯃꯌꯥꯝ ꯁꯤꯗ ꯀꯣꯕꯤ ꯑꯁꯣꯏꯕ ꯂꯩꯔꯦ ꯑꯗꯨꯒ ꯇꯦꯡꯅꯧ ꯑꯅꯤꯈꯛꯀ ꯁꯣꯏꯖꯜꯂꯦꯕ ꯑꯗꯨꯒ ꯇꯤꯜꯍꯧꯒ ꯁꯦꯅ ꯀꯣꯠꯅꯕꯅꯤ ꯁꯤꯁꯤꯗ ꯑꯣꯇꯣꯉꯥꯒ ꯃꯣꯔꯣꯛꯀ ꯂꯩꯔꯦ ꯃꯌꯥꯝ ꯎꯗ꯭ꯔꯕ ꯑꯣꯇꯣꯉꯥꯒ ꯃꯣꯔꯣꯛꯀꯁꯤꯒ ꯂꯩꯖꯔꯦ ꯑꯗꯣ ꯁꯤꯅ ꯌꯦꯟ ꯄꯀꯣꯔꯥ ꯑꯩꯅ ꯉꯁꯥꯏ ꯂꯩꯖꯔꯛꯄ ꯁꯤꯒ ꯃꯤꯃꯤ ꯂꯩꯔꯦ ꯁꯤꯒ ꯆꯠꯅꯤ ꯂꯩꯔꯦ ꯌꯦꯟꯒ ꯆꯥꯅꯕ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯊꯨꯝ ꯃꯣꯔꯣꯛ ꯂꯩꯔꯦ ꯂꯣꯏꯅ ꯁꯤ ꯍꯧꯖꯤꯛ ꯆꯥꯖꯔꯛꯑꯒꯦ ꯃꯣꯔꯣꯛꯁꯦ ꯁꯥꯗ꯭ꯔꯗꯤ ꯁꯤ ꯃꯣꯔꯣꯛꯁꯦ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯃꯣꯔꯣꯛ ꯑꯁꯨꯕꯅꯤ ꯂꯩꯔꯤꯁꯦ ꯁꯤꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃꯒ ꯂꯩ ꯁꯤ ꯀꯣꯟꯅ ꯃꯦꯠꯀꯦ ꯁꯥꯗꯕ ꯇꯥꯔꯗꯤ ꯁꯤ ꯍꯥꯟꯅ ꯃꯦꯠꯂꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕꯁꯦ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯃꯣꯔꯣꯛꯁꯦ ꯁꯥꯔꯝꯗ꯭ꯔꯦ ꯈꯤꯇꯪ ꯂꯣꯏꯁꯜꯂꯦꯗꯅ ꯁꯤ ꯆꯠꯅꯤꯁꯦ ꯁꯤ ꯍꯩꯊꯔꯒꯦ ꯃꯌꯥꯝ ꯃꯣꯇꯣꯔ ꯕꯦꯁꯣꯟ ꯀꯩꯀꯥ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯁꯨ ꯍꯥꯎꯋꯤ
चटनीसे खरा तोꯠसनगे हाउब्रा येंगे हावे yen macha macha yawe mayamse ye chak katang kutarake mayam chak katang leire chak ka mo charage mimi sinju ka chak ka chaba haubaneba aduge ah chutney je màu sắc katang watla hayra
Thịt là hảo đấy mà. Chicken đâu vậy chứ kìa. Làm hảo mà. चटनी जो इतना छाकर है तो अलग ज्यादा ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯑꯃꯨꯛ ꯁꯥꯔꯦ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯕꯥꯏ ꯕꯥꯏ